HANDAK Government of India na NOUNA implement TOUKHIBA BHARATIYA NAGARIK SURAKSHA SANHITA BNSS ki MAKHA LEIRIBA section procedure AMADI implementation ki matangda District Police IMPHAL West District na SHINDUNA City Police Station the interaction program ama Pangthokhre Thoramaduda Chief Judicial Magistrate IMPHAL West Assem Tarun Kumari Judicial Magistrate First Class Kaksing Nira Sinam Government APP Police Sabam Chauba AMADI Masal Sagi Media Coordinator Salam Devananda Thoramki Resource person sing oina sarukya ke Thoramaduga Mari Lenana Manipur ki Assistant Public Prosecutor APP Purit Sabam Chawbana Hai Police na crime mamaki investigation sa thapa matam da hana lairamba IPC amadi CRPC ki legal structure ga handak naun implement tawkiba BNS amadi BNNS asiga khara khazik khenaba thengnai anoba law asigi matung ina crime scene namada mataw karamna search tawgani karamba mongda seizure tawgani haibana chingba sing khangan baga loinana electronic evidence da su ehenba mityang thamlei evidence act amadi new criminal law ge procedure dadi video evidence asi yamna maru oi housing ekhoi gi state as the new criminal law sing asigi SOP semba laitri masina maram orga new criminal law sing asigi wahan thokta khenaba khara uba phangi khenaba sing laitana ba court amdi prosecution gi Maikai dagi pangbaya mamateng pangli adubo housing ki oine de anoba law asi khutloy bawat padagi uniformity oiba khara watli uniformity lapse thokliba asi men khatpangam naba IMPHAL manung da leiba police station singi IO singi oiba interaction program asi pangthokpani haina pakna makhata ke ado hojik anoba law la kodagi khwai dagi yamna face tawpase khoigi police na investigation tawba matamda kamaina search tawni kamaina seizure tawni kamaina khoigi electronic evidence hayo pot amasu hana le magasu sigi pot se yam chawna value kan to pai dar hojiki anova evidence ek kumba dai new criminal law la procedure je yam sathina chen so pale ya to bugre ko khoigi hojik se SOP gumba semba ko present khoigi set ki ona di hojik se lai dri ko aduna khoigi yana khoigi ga da police da su yamna problem to pai dar amana sumaina khanba habdi khoigi ek ki interpretation je moi su le law background or pana tabina moi so adu yamna khangjab do ko sum oi de ko moi gi manam sunate lady adu mi thakta khoigi prosecution gi lady prosecution de help to ya ba to court gi su to ta gi su uniformity ma lei ba se hoji hoji ki diam wal i ko investigation gi procedure sida aduna adugi process so sum lapses mam le pa ta ra badi IO mana sumaina hek seizure and search procedure se ama tawra purapa atopa police station ge IO mana sumaina tawra he proper different atum bale ko me certain gap to close so na ba ha ta re ko